KSO Delhi President Paojakhul Guite na Sirili Festival yengba lakba maitai nupa natraga nupi amata changhanba yaroi lemna tharoidabani haiba video footage ama social media da viral oirakre. Paojakhul Guite gi mathakta Churchanpur police na FIR lokhatkibaga loinana mahakpu phanaba mafam kayada red chathaba hokre. Tha asigi lagliba tang kundagi kunmari fauba ukrulda pangthokadoriba Sirili Festival asida lenga ki maiketagi security gi akanba section thorang lokhatle miyam punna Aki tujungba yaudana saruk yabiyu haina phongdonglingai cherak asida Kuki gi mahairoi loop ama oiriba Kuki Student Organization KSO Delhi gi luchingba Paojakhul Guite na Sirili Festival yengba lakpa maitai nupa natraga nupi amata changhanba yaroi lemna tharoidabani haiba video footage ama social media da viral oirakre. Asiguma maitai da aki akhang phokhanba yaba wangang liba miyoi asigi mathakta karigumba logi oiba thabak amata mari leinaba sengna laukhatlaroidra haiba tongan maike kayadagi wahang hangnaragli. Sirili Festival da maitai singbu buffer zone landuna chalhaloidabani haiba aki akhangi wafam phokdokiba video ama social media da viral orakliba KSO Delhi gi President Paojakhul Guite gi mathakda Churchanpur police na FIR lokhatkibaga loinana mahakpu phanaba mafam kayada arrest chathaba hore hairi. Police ki maiketagi yumlonari bus state sing maroiba Mizoram, Assam, Nagaland amadi Meghalaya na singbadasu misak asibu khudakta phanaba hotnabi haikre hairi. Amadi Siri Festival asida saru yagadawriba mipum khudingma asoi angam yaudamnaba lokhatpa yaba matik chaba security arrangement lokhatkre hairi. Mathau pangthoklingaida thokpa laibak thiba thodokta laikhidaba kuntaruk suba CRPF ki 2IC Maharamam Prabhu gi mafamda awangba thakta Ekai Khumnaba Utkhre. Mathau pangthoklingaida thokpa laibak thiba thodok amada laikhidaba kuntaruk suba CRPF battalion gi second in command Maharamam Prabhu gi thawai yaudaba hakjang ngasi Imphal da purakre. CRPF ki magok thongba official chengna luchingduna awangba thakta Ekai Khumnaba Utkhre. Maharabam Prabhu gi thawai yaudaba hakjang adu Bir Tikenderjit International Airport ngasi ayuk pung 12 makairom taba duaida thunglake. Mahaki thawai yaudaba hakjang adu airport tagi puthuraklaba matung haikal laika tamduna Ekai Khumnaba utpagi thawram amasu pangthoki. CRPF GC Imphal na sinduna pangthokpa Ekai Khumnaba utpagi thawram aduda Khurai SG MLA L Susendro CRP FNE zone gi ADGP Raija Sri Bastaba Security Advisor Kuldip Singha CRPF amadi Manipur Police ki makok thongba official cheng Assam Rifles amadi Indian Army ki makok thongba official cheng na haikal laika tamduna Ekai Khumnaba utki laikhidaba Maharabam Prabhu gi loina bi mahaki machanupa ani amadi imung manung amadi laikai gi miyoi sing haikal laika tamba aduda sarugyaki thoram aduda CRPF ki personnel cheng na guard of honor amadi Salapos khongduna Ekai Khumnaba utpaga loinana minute ama tumina leptuna laikhidabagi mafamda Ekai Khumnaba utki tungda Maharabam Prabhu gi thawai yaudaba hakjang adu mahaki phongna famlamdam awang chengmai mayai lekaida aroiba mathau mangam pangthoknaba puki panba yabadi Maharabam Prabhu tha sigi 15 da Jharkhand da anti mayo singi mathakda operation chathringaida braja tasilaktuna laikhidabani. RPIA gi ima Chamagani na Paojakhul Guite gi wafam kanem tokre. Siri Festival chatpada pamnaba thodok sing thorakpada Paojakhul Guite na tekchak pumba pugadabani. Siri Festival yauba chatpa maitai sing hatgadabani haina Kuki Student Organization KSO New Delhi gi President Paojakhul Guite na social media da thamlakiba wafambu Republican Party of India Achawale gi ima Chamagani na awangba thakta yaningdaba phongdokpaga loinana mahaki mathakta FIR ama ngasi Imphal West gi SP da pisinkhre thasi kundagi hogadariba kumai asigi maoinana mahakpu phaduna matik chaba sairak pigadabani haina ima Chamagani gi maiketagi taksilagli ngasi Imphal West Police Station da FIR lankhaluraba matung paumi singa unabada ima Chamagani gi executive member Ketrimayum Anitana Yelhomi Purup oiba tangkhulisi naw singi oiba kumai ase yauba chatpa maitai sing hatkani haina makhau pongna lauriba mahaki hakkarino iramnam asida chachabada athingba piriba sigi maramna karigeno haina pendaba wafam thamki Paojakhul Guite hairiba Kuki lusingba asena mamangda Manipur thugainaba wafam kaya thangkibagi khudam changdam leire festival ase yauba chatpa maitai singi mathakta kariguma pamdaba thodok ama hek tholakpada madugi tekcha pumba miyamda aki akhang piriba Paojakhul Guite na pugadabane athuba matamda mahakpu phatuna sairak pidrabadi laibaga sida lo leitabagum khalakani haina pendaba hongdoki security force na chathakiba operation na tongan ba lal holup singi miyoi kaya phagatkre tongan mafam sengda security force na chathakiba search operation da lal holup singi miyoi kaya phagatpangamkre security force na ngarang KCPPWG gi member mari phagatpangamkre farba miyoi mari adudi
Lambal Mayum Bobo Maitei Elai Isen Elai Mani Sahi Nimpumathoi Laifam Yorbung Ward Number 2 School Lairak Yumnam Chandras Maitei Sahi Nimpumathoi Laifam Yorbung Mamang Laikai Oinam Demas Singa Sahi Kuntra Laifam Mayang Langding Amadi Malengan Maitei Elai Tondon Sahi Kun Laifam Lengthaval Kunja Mamang Laikai Dagin Haidi Phare Makoi Mari Ase Miam Dagi Logi Wangmada Sel Kaibada Chenaba Miyoi Singni Haidi Amaromda Wangkai Ayang Palidagi Prepak Progi Miyoi Emma Fabangamle Phare Miyoi Edu Oinam Milan Singa Sahi Ekai Khumnaba Laifam Wangkai Hizam Lairak Tagin Haidi Nakalamarom Security Force na Mori Amadi Myanmar da Base Toba Nanchu Group Chin Kukin National Defense Force ki Kedar Ama Chorchanpur District Tagi Fabangamle Phare Miyoi Edu Thongko Hau Thau Thang Sahi Kuntra Mari Laifam Tonglan Bank Chorchanpur District Tagin Haidi Amaromda Manipur Police na Pambaina Lusingba UNLF ki Kedar Sangai Yumpam Cherapur Mayai Lekai Dagi Fabangamle Haidi Phare Miyoi Edu Hizam Jiten Atopa Ming Ibai Sahi Hompu Laifam Atokpa Mayai Lekai Thobal District Tagin Haidi Amaromda Manipur Police na Prepak Progi Miyoi Emma Tonglawi Maka Lekai Dagi Phare Haidi Phare Miyoi Edu Ningthaujam Abungte Elai Thaujal Chahi Kuntra Taruk Laifam Tonglawi Maka Lekai Bisnupur District Tagin Haidi Paojakhul Guite Kanglup Masen Nungc Nahandabni Ekai Haina Committee na Phongdokre KSO Delhi President Oiriba Paojakhul Guite Kauba Mahiroi gi Lusingmane Haidiba Misak ase Kanglup Masen gi Marakta Nungc Nahandabni Ekai Haina Coordinating Committee Khuraina Thadorokpa Chirol amana Haidi Paojakhul Guite Haidiba KSO gi Lusingba ase Matang Kayagi Mamangdagi Kanglup Masen Nungc Sanana Laiminariba Lamdam asibu Thugainaba Hotnaduna Lakiba Misakni Miyoi asina ngarang tha asigi kundagi kunmari fauba ukhulda pangthokadoriba Sri Lily Festival asida tharuk yanaba Kuki kul fauraga chatpa Maitai community singbu hatkane haina video footage ama social media da thagalakiba asida yumpham oiraga lengangna Kuki narco terrorist asibu athubada fagadabani loinana mahangna tamliba mahai loisang adudagi terrorist khutpugi lusingliba ase khudaktagi tanthokadabani haidi